Tamo, ay ngasidi yumda din mga maroy. Ay bubudo na chat ka damni ngasimo. Tamo, ngasidi namiso yan pay. Wag singi kuntarok ni pale. Yaragadi ngasimo sat krese. Kayo lesna, nang hariwado mo. Nati, kari saraga hingse habano. Tabang ingkang matawduna, sinpam mapay na yung pani habas nati. Ay se, wakan yaw da batahan ka lesna. Aduga mana lesna, nang yam angang ori, yung pan bay sa hisu sudri. Like to, pazanahan ang ko. Ay, nang gidamang lip ka ni, nang gidamang hinga ni. Ay na habas tazo. Tamo, adumay na hara ka leito ise, kem yamage. Kasi di yumda po dapat sungayan ay nahis ni. Lesna, nang isidi, ako yung mungsi kara way haibigi mati, amuke na wahan na kanba majale. Ay su, tabang ha mataw ba natri. Nang may hari do kay gino. Ay di nang se, yam pa na kalubani. Ado nang di, ako yung mong buwara ka, nang nanungay kina kanba ma yawri ni nang koktuda. Kay su nagtaba, physical relation lay na haibigi na mag, punsi bukang kong tahan gi, sini ni nang nakalize. Ako yung mong nawara ka, nang nanungay ki haba natro. Tamo, ay adumay na di kan kiba laiti. Ay se, lay sabi na trabane, nakot sa labi ni. Adobo, pazabi lontada, ako yung may taygi di, mase, chat na de. Chat na biwang malan basu, ay di pam de. Adogi wado di, tay na giwane, hujik di, chat na dre. Kay shuna taba sige, Hector ga yumpan bay. Kari zara ga yumpan doy no haibnida. Ay siya tapak tawrabo. Ay sa simpam mapay na ba haibnida. Wakan do karib ta kanta drido kay gino haibnida lesna. Nang inawong si di, ako yung mong nalayka taraga, nang nakalakpe na yung haibagi mawang man sila ilis na. Tamo, yan ito. Adumay na kan ganda ba already, tupiro. Tamo na iba daw, ay yarage. Adobo tamo, ay layik su, kada hunagi. Matampo na magta, ay gina maglepiyo. Ay mo hadog to na, mafong kayo na su, chat ka no. Hoy nilis na, adumay na nga na hainara di paroy draw. Kay kandab da, hoy ni, ay nahingli ba se, nang inine. Nang bu, tadoga, mapong kayo da su, ay najat ka daba na ti. Pare, hojik di pungse ayok sangre, yung dahan na ba tarose. Ado tamo, tabagik pang baga di, lohong na ba tarose ba? Ko? Tabagik pang baga di, nang bu inakta, dum tama daba ni. Ado lis na, tiyan karni, numitab na han karni ba. Lo, chatla se ba. Hoy. Lesna, kay tuloy no? Ay sunangonda, wa mahagi tawro ne, dum kauli re haba. Hay ma, Sally, asay buk sum to banida, nang di kay tuloy no? Lesna, noy di nung tigi college ka ni na pay. Ay di nung tigi college ka sungam de, yung gitabang mayama mana. Aduna nos kara lawru bane. Ahan ba semester exam se, sida di back sa haning daba. Like to pa addressu note sim ge taw banida. Noi di hana dagi like shot phara lakpanina note tawdrasu yai hariba. Akhoi di note tawdradi bema fail adum moire. Aduna note tawda yade ne. As kai dei wanoda. College karak pa mi amta ne note tawdana tokpa amta yarmoi. College karaga note tawdaba mi tudi atang bane. Ai su note tawi kai no. Akhang ba hangaga na atom irame. Khang da ba hangaga na ne. Akhoi na note micro kapaga porokpado ada yaw brana ne pha yeng duini haba. Sidi college ka bagi hongna sanida. College karaga note tawdaba gai tudi atang bane atang ba. Ado ai di note to baite. Ai gi phamina ba mi do ada pidoine. Aduga aina sindoi ba. Adu natradi upalaite note to bai wasma ai di sung ai haite haba. Mise thakalaga ne oja lapra yeng badane so i bangam da haba. Aduna aiga thangna bidudi ni khu hai mai bema misina dang yenga ne i bangam me haba. Aduna mangonoi to halani aduga aina sindoi ni horen. Ihe horen nei exam book do di horen nice ni. Nang sidi adolesna nang se tamo mera baga chatluraga halakpa ya malida. Hoi asai buk sum tho ubane. Ado Sally ngasai nang na wa ma haidu lay habdo kay wano ba. Lesna tamo mera bado ayam to ya thing ne. Ado su magi bite maningda nupi ma hapaga hek pui. Ado ina khanbada macha nupi ga di mandibo.
ꯑꯗꯨꯒ ꯅꯣꯡꯃꯁꯨ ꯅꯪꯒ ꯇꯥꯃꯣ ꯃꯩꯔꯥꯕꯒ ꯆꯠꯈꯤꯕ ꯃꯇꯝꯗ ꯇꯥꯃꯣ ꯃꯩꯔꯥꯕꯒꯤ ꯃꯅꯥꯛꯇꯒꯤ ꯏꯃꯥꯟꯅꯕꯤ ꯑꯃꯒ ꯑꯩꯒ ꯂꯩꯃꯤꯟꯅꯕꯅꯦ ꯃꯥꯅ ꯍꯥꯏꯕꯗ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯩ ꯅꯨꯄꯥꯅꯦ ꯀꯃꯥꯏꯅ ꯅꯃꯥꯟꯅꯕꯤꯁꯤꯒ ꯈꯪꯅꯔꯝꯃꯤꯅꯣ ꯃꯈꯨꯠ ꯃꯁꯥꯒ ꯌꯥꯝ ꯁꯥꯡꯕꯅꯦ ꯅꯨꯄꯤ ꯑꯉꯥꯡꯗ ꯆꯀꯠ ꯆꯀꯠ ꯌꯥꯝ ꯇꯧꯕꯅꯦꯅ ꯍꯥꯏꯕ ꯑꯗꯣ ꯂꯩꯁꯅꯥ ꯑꯩꯗꯤ ꯅꯪꯁꯦ ꯌꯥꯝ ꯆꯦꯛꯁꯤꯟꯍꯟꯅꯤꯡꯉꯦ ꯇꯥꯃꯣ ꯃꯩꯔꯥꯕꯁꯦ ꯈꯔ ꯕꯦꯔꯥ ꯀꯥꯕ ꯃꯥꯜꯂꯤꯀꯣ ꯁꯦꯂꯤ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯑꯁꯦꯡꯕꯒꯤꯔꯣ ꯇꯥꯃꯣ ꯃꯩꯔꯥꯕꯒ ꯑꯩꯒꯒꯤ ꯃꯔꯤꯁꯤꯗꯤ ꯌꯧꯈ꯭ꯔꯦ ꯁꯦꯂꯤ ꯇꯥꯃꯣ ꯃꯩꯔꯥꯕꯅ ꯑꯩꯕꯨ ꯆꯦꯜꯂꯗꯣꯏꯅꯤ ꯍꯥꯏꯔꯒ ꯊꯦꯝꯃꯒ ꯊꯝꯂꯤꯕꯅꯦ ꯑꯩꯕꯨ ꯁꯦꯂꯤ ꯅꯪꯅ ꯍꯥꯏꯔꯤꯗꯨꯅ ꯆꯨꯝꯕꯃꯛ ꯑꯣꯏꯔꯝꯃꯕꯗꯤ ꯑꯩꯅ ꯀꯃꯥꯏꯅ ꯇꯧꯅꯤ ꯂꯩꯁꯅꯥ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯇꯧꯔꯤꯗꯨꯕꯣ ꯐꯅ ꯂꯥꯛ ꯑꯃ ꯅꯨꯡꯁꯤꯗꯨꯅꯁꯨ ꯐꯅ ꯂꯥꯛ ꯑꯃ ꯆꯍꯤ ꯀꯌా ꯑꯃ ꯅꯨꯡꯁꯤꯅꯕ ꯑꯣꯏꯗꯨꯅꯁꯨꯅꯦ ꯑꯗꯨꯒꯨꯝꯕ ꯊꯕꯛꯇꯤ ꯁꯨꯡꯇꯧ ꯇꯧꯔꯣꯏꯗꯕꯅꯦ ꯅꯪꯅꯁꯨ ꯃꯥꯅꯁꯨ ꯂꯩꯁꯥꯕꯤ ꯑꯣꯏꯅ ꯄꯥꯈꯪ ꯑꯣꯏꯅ ꯅꯪꯒꯤꯗꯃꯛ ꯃꯥꯒꯤꯗꯃꯛ ꯂꯦꯞꯅꯕ ꯉꯝꯂꯕ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯄꯣꯛ ꯈꯨꯗꯤꯡꯗꯁꯨ ꯃꯥꯅ ꯅꯪꯒꯤꯗꯃꯛ ꯂꯦꯞꯄꯤꯕ ꯉꯝꯒꯗꯧꯔꯤꯕꯅꯦ ꯃꯁꯦ ꯊꯥꯖꯧ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯀꯔꯤꯒꯨꯝꯕ ꯉꯝꯗ꯭ꯔꯦꯗꯅ ꯄꯥꯈꯪ ꯑꯣꯏꯕ ꯉꯝꯗ꯭ꯔꯒꯅ ꯅꯨꯄꯥꯗꯣ ꯄꯨꯛꯅꯤꯡ ꯑꯣꯟꯒꯟꯕ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯀꯤ ꯋꯥꯈꯜ ꯈꯟꯕ ꯃꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯦ ꯅꯪꯒꯤꯗꯃꯛ ꯂꯦꯞꯄꯤꯕꯁꯨ ꯉꯝꯃꯣꯏ ꯂꯩꯁꯅꯥ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩꯗꯗꯤ ꯅꯪꯒꯤꯗꯃꯛꯇ ꯄꯥꯈꯪ ꯑꯃ ꯑꯣꯏꯅ ꯂꯦꯞꯄꯤꯕ ꯉꯝꯃꯤꯕ ꯅꯨꯄꯥꯗꯣ ꯅꯪꯒꯤ ꯑꯣꯏꯅꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯕ ꯅꯨꯄꯥꯅꯦ ꯑꯗꯨꯒ ꯅꯪꯅꯁꯨ ꯂꯩꯁꯥꯕꯤ ꯑꯃ ꯑꯣꯏꯅ ꯅꯁꯥꯅ ꯅꯁꯥꯕꯨ ꯂꯦꯞꯆꯕ ꯉꯝꯂꯕ ꯅꯪꯒꯤ ꯅꯨꯄꯥꯗꯣ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯕ ꯅꯨꯄꯤꯗꯤ ꯅꯪ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯗꯣ ꯚꯥꯏ ꯀꯃꯥꯏꯅꯅꯣ ꯍꯥꯏꯕꯅꯤꯗ ꯇꯥꯃꯣ ꯃꯩꯔꯥꯕꯒ ꯅꯪꯒ ꯈꯪꯅꯔꯝꯃꯤꯁꯦ ꯑꯩꯈꯣꯏꯗꯤ ꯀꯩꯝ ꯈꯪꯗꯦ ꯀꯣꯟꯅ ꯈꯪꯉꯛꯄꯩ ꯋꯥꯅꯤ ꯑꯗꯣ ꯚꯥꯏ ꯅꯨꯄꯥ ꯀꯣꯏꯕ ꯍꯥꯏꯕꯁꯦ ꯍꯥꯟꯅ ꯊꯤꯖꯤꯟꯒꯗꯕꯅꯦ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯗꯅ ꯄꯪꯀꯣꯏ ꯀꯣꯏꯕ ꯌꯥꯕ ꯅꯠꯇꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯤꯅꯦ ꯄꯨꯔꯥ ꯖꯨꯛ ꯑꯃꯅꯦ ꯑꯗꯨꯅ ꯏꯃꯥꯟꯅꯕ ꯏꯃꯥꯟꯅꯕꯤ ꯂꯣꯏꯅꯃꯛ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯒꯗꯕꯅꯦ ꯑꯗꯣ ꯐꯔꯦ ꯀꯩꯒꯨꯝꯕ ꯃꯥꯅ ꯅꯨꯄꯤꯗꯣ ꯃꯥꯅ ꯀꯣꯏꯕ ꯑꯁꯦꯡꯕꯃꯛ ꯑꯣꯏꯔꯝꯃꯒꯗꯤ ꯑꯩ ꯃꯇꯦꯡ ꯄꯥꯡꯒꯦ ꯁꯦꯂꯤ ꯅꯪꯅ ꯍꯥꯏꯕ ꯌꯥꯝꯅ ꯆꯨꯝꯃꯦ ꯅꯈꯣꯏ ꯃꯌꯥꯝꯗ ꯑꯩꯅ ꯂꯣꯟꯅ ꯊꯨꯞꯅ ꯇꯧꯔꯨꯕꯗꯨꯅ ꯉꯁꯤꯗꯤ ꯑꯩ ꯑꯋꯥꯐꯝꯁꯤꯗ ꯇꯥꯔꯕꯅꯦ ꯁꯦꯂꯤ ꯑꯩ ꯀꯩꯗꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯁꯦꯂꯤ ꯑꯩ ꯇꯥꯃꯣ ꯃꯩꯔꯥꯕꯒ ꯋꯥꯔꯤ ꯐꯖꯅ ꯁꯥꯒꯦ ꯑꯗꯨꯒ ꯍꯣꯔꯦꯟ ꯑꯩ ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯄꯥꯎ ꯐꯥꯎꯔꯛꯀꯦꯀꯣ ꯑꯗꯣ ꯑꯩ ꯍꯜꯂꯒꯦ ꯅꯪꯁꯨ ꯍꯟꯅꯕ ꯇꯧꯔꯣ ꯊꯦꯡꯈ꯭ꯔꯅꯤ ꯑꯗꯣ ꯚꯥꯏ ꯀꯩꯝ ꯈꯜꯂꯨꯅꯨꯁꯦ ꯑꯩ ꯃꯇꯦꯡ ꯄꯥꯡꯒꯦꯕ ꯑꯗꯣ ꯇꯥꯃꯣ ꯃꯩꯔꯥꯕꯗꯣ ꯍꯥꯟꯅ ꯒꯤꯠ ꯂꯥꯎ ꯅꯝꯃꯒ ꯍꯪꯒꯅꯨꯀꯣ ꯁꯨꯝ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯧꯕ ꯀꯩꯒꯨꯝꯕ ꯑꯣꯏꯔꯝꯃꯒꯗꯤ ꯑꯩ ꯃꯇꯦꯡ ꯄꯥꯡꯒꯦꯕ ꯀꯩꯝ ꯈꯜꯂꯨꯅꯨ ꯑꯦꯛꯖꯥꯝꯒꯤ ꯂꯥꯏꯔꯤꯛꯇꯣ ꯄꯥꯊꯣꯛꯎꯖꯣ ꯑꯗꯣ ꯐꯔꯦꯅꯦ ꯑꯩꯁꯨ ꯍꯟꯅꯕ ꯇꯧꯔꯒꯦ ꯀꯣꯟꯅ ꯑꯃꯨꯛ ꯐꯣꯟꯗ ꯄꯥꯎ ꯐꯥꯎꯅꯔꯁꯦꯀꯣ ꯍꯣꯏ ꯉꯔꯥꯡꯗꯒꯤꯅꯦ ꯑꯩꯅ ꯐꯣꯟ ꯇꯧꯔꯤꯕꯁꯦ ꯑꯃꯨꯛꯇꯪꯗꯤ ꯄꯥꯏꯈꯠꯄ ꯌꯥꯕꯅꯦ ꯇꯥꯃꯣ ꯃꯩꯔꯥꯕ ꯅꯪ ꯌꯥꯝ ꯐꯠꯇꯦ ꯅꯪꯅ ꯑꯩꯁꯦ ꯌꯥꯝ ꯋꯥꯍꯜꯂꯦ ꯀꯩꯒꯤꯅꯣ ꯐꯣꯟꯁꯦ ꯄꯥꯏꯈꯠꯂꯨ ꯌꯧꯅ ꯄꯥꯏꯈꯠꯇ꯭ꯔꯤꯕ꯭ꯔꯥ ꯃꯥꯒꯤꯁꯦ ꯑꯩꯕꯨ ꯃꯥꯅ ꯈꯨꯗꯨꯝ ꯆꯟꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯑꯩꯕꯨ ꯂꯩꯊꯣꯛꯂꯤꯕ꯭ꯔꯥ ꯇꯥꯃꯣ ꯃꯩꯔꯥꯕ ꯐꯣꯟꯁꯦ ꯑꯝꯇꯗꯤ ꯄꯥꯏꯈꯠꯂꯣ ꯀꯩꯗꯧꯕꯒꯦ ꯐꯣꯟꯁꯦ ꯄꯥꯏꯈꯠꯂꯔꯣꯏ ꯈꯟꯅ ꯄꯥꯏꯈꯠꯂꯛꯇ꯭ꯔꯕꯅꯤꯅ ꯄꯥꯏꯈꯠꯂꯛꯂꯔꯣꯏ ꯍꯌꯦꯡꯗꯤ ꯇꯥꯃꯣ ꯃꯩꯔꯥꯕ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ ꯑꯩ ꯅꯈꯣꯏꯗ ꯏꯈꯣꯡꯅ ꯊꯣꯡꯅ ꯆꯠꯀꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗꯤ ꯂꯩꯈꯥ ꯇꯥꯕꯈꯛ ꯌꯥꯔꯣꯏ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯃꯃꯜ ꯂꯩꯇꯕꯒꯨꯝ ꯀꯩꯊꯦꯜꯒꯤ ꯂꯨꯛꯃꯥꯏꯗ ꯌꯣꯜꯂꯤꯕ ꯂꯥꯏ ꯐꯗꯕꯒꯨꯝꯕꯅꯤ ꯍꯥꯏꯅ ꯈꯟꯕꯗꯤ ꯈꯛ ꯌꯥꯔꯣꯏ ꯀꯩꯅꯣꯅꯦ ꯂꯩꯁꯅꯥ ꯌꯨꯝꯗꯒ ꯂꯥꯛꯁꯜꯂꯛꯇꯅ ꯅꯪꯗꯤ ꯅꯃꯥꯏ ꯌꯥꯝ ꯊꯥꯔꯦꯅꯦ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯥꯛꯏꯁꯦ ꯀꯩꯒꯤꯅꯣꯕ ꯅꯠꯇꯦ ꯑꯩꯁꯦ ꯌꯣꯟꯕ ꯂꯥꯛꯏꯔꯣ ꯅꯪꯒꯤꯁꯦ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯌꯣꯟꯒꯦ ꯂꯥꯛꯏꯕ꯭ꯔꯥꯕ ꯆꯠꯂꯣ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯀꯩꯅꯣ ꯇꯥꯃꯣ ꯇꯥꯃꯣꯅ ꯐꯣꯟ ꯄꯥꯏꯈꯠꯄꯤꯗ꯭ꯔꯤꯕꯗꯨꯕꯨ ꯀꯩꯒꯤꯅꯣ ꯑꯩꯒꯤ ꯀꯔꯤ ꯏꯔꯥꯟꯒꯤꯅꯣ ꯉꯔꯥꯡꯗꯒꯤꯅꯦ ꯑꯩꯅ ꯐꯣꯟ ꯇꯧꯔꯛꯂꯤꯕꯗꯣ ꯑꯃꯨꯛꯇꯪ ꯑꯣꯏꯔꯁꯨ ꯄꯥꯏꯈꯠꯄ ꯌꯥꯏꯅ ꯇꯥꯃꯣꯒꯤꯗꯨꯗꯤ ꯄꯥꯏꯈꯠꯂꯨ ꯌꯧꯅ ꯄꯥꯏꯈꯠꯇꯕ ꯃꯥꯟꯕ ꯑꯗꯣ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯅꯠꯇ꯭ꯔꯒ ꯑꯩꯁꯤ ꯂꯥꯞꯊꯣꯛꯂꯒꯦ ꯁꯤꯔꯣ ꯇꯥꯃꯣꯒꯤꯁꯦ ꯂꯩꯁꯅꯥ ꯅꯪ ꯌꯥꯝ ꯍꯦꯟꯃꯜꯂꯦ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯆꯒꯠ ꯉꯥꯏꯍꯥꯛ ꯂꯩꯔ ꯆꯒꯠ ꯑꯩ ꯑꯗꯨ ꯍꯩꯅꯗꯦ ꯑꯩꯁꯦ ꯉꯥꯏꯍꯥꯛꯇ ꯐꯥꯎꯕ ꯄꯣꯊꯥꯕ ꯁꯪꯗꯦ ꯑꯗꯨꯅꯅꯦ ꯄꯥꯏꯈꯠꯂꯣꯏꯅ ꯄꯥꯏꯈꯠꯇ꯭ꯔꯤꯅꯦ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ ꯇꯥꯃꯣ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯇꯥꯃꯣꯅ ꯅꯨꯡꯉꯥꯏꯇꯅꯕ ꯀꯔꯝꯕ ꯑꯍꯦꯟꯕ ꯊꯕꯛ ꯑꯩ ꯀꯔꯤ ꯇꯧꯕ ꯌꯥꯎꯈ꯭ꯔꯒꯦ ꯍꯥꯟꯅꯒꯨꯝꯅ ꯍꯥꯃꯨꯅꯦ ꯇꯥꯃꯣꯒꯤ ꯋꯥꯁꯤꯗꯤ ꯑꯩꯉꯣꯟꯗꯒꯤ ꯂꯩꯊꯣꯛꯄ ꯌꯥꯅꯅꯕ ꯇꯧꯕꯅꯦ ꯑꯩ ꯈꯪꯉꯦ ꯇꯥꯃꯣꯅ ꯑꯩꯕꯨ ꯍꯧꯖꯤꯛꯇꯤ ꯄꯥꯝꯃꯛꯇ꯭ꯔꯦ ꯍꯥꯏꯕ ꯍꯧꯖꯤꯛꯇꯤ ꯑꯩꯕꯨ ꯅꯈꯨꯠ ꯆꯜꯂꯦ ꯍꯥꯏꯗꯨꯅ ꯅꯪ ꯑꯩꯕꯨ ꯃꯤꯔꯥꯏꯔꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯣ ꯑꯩ ꯅꯉꯣꯟꯗ ꯇꯣꯛꯅꯔꯁꯦꯅ ꯍꯥꯏꯈ꯭ꯔꯕꯣ ꯐꯣꯟ ꯄꯥꯏꯈꯠꯇꯕꯁꯤꯕꯨ ꯀꯌꯥꯝ ꯀꯥꯏꯒꯦ
ꯑꯩꯁꯨ ꯃꯤꯅꯤꯅ ꯋꯥꯏꯌꯦ ꯉꯥꯛꯁꯨ ꯄꯣꯊꯥꯅꯤꯡꯉꯦ ꯑꯗꯨꯒꯤꯅꯦ ꯌꯥꯔꯦ ꯆꯠꯂꯣ ꯃꯤꯅ ꯎꯈ꯭ꯔꯒ ꯐꯖꯗꯦ ꯇꯥꯃꯣꯅ ꯎꯠꯂꯤꯕ ꯅꯑꯣꯡ ꯅꯇꯧꯗꯨꯕꯨ ꯑꯩꯁꯦ ꯀꯩꯝꯇ ꯈꯪꯉꯔꯣꯏꯁꯤꯔꯣ ꯇꯥꯃꯣ ꯑꯩ ꯑꯉꯥꯡ ꯃꯆꯥ ꯅꯠꯇꯦ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ ꯑꯩ ꯏꯈꯣꯡꯅ ꯊꯣꯡꯅ ꯌꯨꯝꯁꯤꯗ ꯂꯥꯛꯂꯕꯅꯤ ꯑꯩ ꯌꯨꯝꯗ ꯍꯜꯂꯔꯣꯏ ꯀꯩꯅꯣ ꯂꯩꯁꯅꯥ ꯅꯪꯅ ꯉꯥꯡꯉꯤ ꯋꯥꯗꯨꯕꯣ ꯇꯥꯕ ꯌꯥꯗ꯭ꯔꯦ ꯌꯥꯔꯦ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯈꯔ ꯊꯨꯅ ꯏꯃꯥꯒ ꯕꯥꯕꯨꯡꯒ ꯂꯥꯛꯄꯅ ꯍꯥꯜꯂꯅꯤ ꯂꯥꯛꯄꯅ ꯍꯥꯜꯂꯗꯤꯅꯦ ꯑꯩꯁꯦ ꯐꯠꯇꯅ ꯂꯧꯈ꯭ꯔꯅꯤꯌꯦ ꯆꯠꯂꯣ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯇꯥꯃꯣꯒꯤꯁꯤꯗꯤ ꯑꯩꯕꯨ ꯃꯃꯜ ꯀꯩꯁꯨ ꯂꯩꯇꯕꯒꯤ ꯃꯑꯣꯡꯅꯤꯅꯦ ꯇꯥꯃꯣ ꯑꯩꯁꯦ ꯏꯃꯥꯅ ꯌꯥꯝꯅ ꯂꯨꯅ ꯇꯧꯖꯕꯤ ꯃꯆꯥꯅꯨꯄꯤꯅꯤ ꯇꯥꯃꯣꯁꯨ ꯏꯃꯥꯒ ꯕꯕꯥꯒꯅ ꯂꯨꯅ ꯇꯧꯕ ꯅꯠꯇ꯭ꯔꯣ ꯑꯩꯁꯨ ꯂꯨꯅ ꯇꯧꯋꯦ ꯑꯗꯨꯕꯨ ꯀꯩꯁꯨ ꯂꯩꯇꯕ ꯀꯩꯊꯦꯜꯒꯤ ꯂꯨꯛꯃꯥꯏꯅ ꯌꯣꯟꯕ ꯂꯩ ꯐꯗꯕꯤꯗꯣ ꯑꯗꯨꯗꯤ ꯑꯩ ꯅꯠꯇꯤꯌꯦ ꯇꯥꯃꯣ ꯑꯩ ꯈꯪꯉꯦ ꯇꯥꯃꯣꯅ ꯐꯣꯟ ꯄꯥꯏꯈꯠꯇꯕꯒꯤ ꯃꯔꯝ ꯑꯩ ꯈꯪꯉꯦ ꯇꯥꯃꯣꯁꯨ ꯍꯧꯖꯤꯛꯇꯤ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯄ ꯄꯥꯝꯃꯦ ꯍꯥꯏꯕ ꯑꯩ ꯈꯪꯉꯦ ꯁꯨꯃꯥꯏꯅ ꯇꯧꯕꯤꯒꯗꯕ ꯑꯣꯏꯔꯗꯤ ꯑꯩꯕꯨ ꯀꯔꯤꯒꯤ ꯅꯈꯨꯠꯁꯟꯕꯤꯔꯤꯕꯅꯣ ꯂꯩꯁꯅꯥ ꯇꯥꯅꯤꯡꯗꯦ ꯃꯗꯨ ꯑꯩ ꯈꯛꯀꯤꯔꯥ ꯅꯠꯇꯦꯅꯦ ꯅꯪꯒꯤꯁꯨ ꯅꯔꯥ ꯂꯩꯔꯤꯕꯅꯦ ꯅꯪ ꯅꯁꯥꯅ ꯌꯥꯅ ꯇꯧꯈꯤꯕ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯑꯩ ꯍꯥꯠꯀꯦ ꯍꯥꯏꯔꯕꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯑꯩꯗꯤ ꯌꯨꯝꯁꯤꯗꯒꯤꯗꯤ ꯍꯜꯂꯔꯣꯏ ꯑꯁ ꯏꯃꯥꯒ ꯄꯥꯕꯨꯡꯒꯗ ꯂꯥꯛꯄꯅ ꯍꯥꯟ ꯇꯥꯔꯦꯅꯦ ꯆꯠꯂꯣꯃꯤ ꯆꯠꯂꯣꯏꯌꯦ ꯑꯩ ꯁꯨꯡꯆꯠ ꯆꯠꯂꯣꯏ ꯅꯪꯅ ꯍꯥꯠꯀꯦ ꯍꯥꯏꯔꯕꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯠꯂꯣ ꯑꯩꯗꯤ ꯁꯨꯡꯆꯠ ꯆꯠꯂꯣꯏ ꯑꯩꯒꯤ ꯅꯣꯡꯃꯩꯗꯨꯅ ꯊꯣꯛ ꯀꯥꯞꯄ ꯍꯥꯠꯇꯣꯛꯀꯅꯤꯁꯦ ꯑꯁꯤ ꯃꯁꯤ ꯊꯦꯝꯕ ꯊꯥꯗꯣꯛꯈꯤꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯂꯦꯁꯅꯥ ꯁꯨꯃꯥꯏꯅ ꯇꯧꯔꯁꯦ ꯉꯁꯤꯒꯤꯗꯤ ꯅꯪ ꯍꯜꯂꯣ ꯍꯌꯦꯡꯁꯦ ꯏꯕꯥꯅꯤ ꯑꯇꯥꯕꯤ ꯑꯃ ꯉꯥꯡꯅꯔꯁꯦ ꯑꯩꯁꯨ ꯁꯦꯜ ꯊꯣꯛꯇꯕꯁꯤꯗ ꯋꯥꯈꯜꯁꯦ ꯆꯠ ꯈꯜꯂꯨꯔꯦ ꯑꯗꯣ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯅꯪꯒꯤ ꯐꯤꯔꯦꯞꯅ ꯑꯗꯨ ꯌꯧꯈ꯭ꯔꯕꯅꯤ나 ꯑꯩꯁꯨ ꯂꯨꯍꯣꯡꯕ ꯍꯥꯏꯕꯗꯣ ꯇꯥꯔꯦꯗꯅ ꯑꯗꯣ ꯍꯌꯦꯡꯁꯦ ꯄꯨꯡ 11 이반이나 헤헤 우나바 징야기 레콜도 아들라 아이슈 라게 붕 따라마토이 낭나바니고 소이나다비 아두다 이반이 카나라세 아두가 젠부 젤라수 하이너가 부홍어수 떠라세바 야레고 야레 난기 따도 아이 캉다바 나데 락술라 오이다바다 아이디 ngasi 아이나 할라로이 하이크라디 할라로이 레스나 파기나디에 미나 라게 하루가 붕 따라마토이 낭나바니 아이 락도이세 ꯅꯪꯅ ꯌꯥꯝ ꯊꯥꯖꯗ꯭ꯔꯒꯅ ꯁꯦ ꯑꯩꯒꯤ ꯐꯣꯟꯁꯦ ꯄꯨꯈ꯭ꯔꯣ ꯑꯗꯨꯒ ꯑꯥꯗ ꯂꯧꯔꯒꯦ ꯍꯌꯦꯡ ꯌꯥꯔꯦ ꯐꯣꯟꯗꯣ ꯑꯩ ꯄꯨꯔꯣꯏ ꯀꯩꯒꯨꯝꯕ ꯂꯥꯛꯇ꯭ꯔꯕ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯍꯥꯏꯕꯗꯣ ꯅꯪ ꯅꯃꯤꯠ ꯊꯤꯅ ꯌꯦꯡꯉꯨ ꯏꯁ ꯙꯞꯀ ꯇꯧꯁꯜꯂꯝꯃꯒ ꯆꯠꯈ꯭ꯔꯦꯅꯦ ꯍꯌꯦꯡꯅ ꯅꯪꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯤ ꯍꯥꯏꯕꯁꯤ ꯅꯪ ꯅꯁꯥꯗꯤ ꯈꯪꯖꯗ꯭ꯔꯦꯅꯦ ꯃꯩꯔꯥꯕ ꯑꯩꯉꯣꯟꯗ ꯌꯦꯠꯂꯛꯄ ꯈꯨꯗꯤꯡꯃꯛ ꯃꯔꯨ ꯐꯪꯅ ꯃꯨꯊꯠꯄ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯍꯧꯅꯕꯤꯅꯤ ꯂꯦꯛꯁꯅꯥ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛꯇꯤ ꯂꯣꯏꯔꯕꯅꯤ ꯑꯗꯣ ꯑꯗꯨꯗ ꯐꯖꯅ ꯐꯝꯃꯣ ꯑꯗꯨꯒ ꯂꯥꯛꯄ ꯉꯥꯏꯔꯣ ꯑꯩ ꯑꯁꯤꯗ ꯂꯩꯒꯦꯀꯣ ꯁꯦꯂꯤ ꯑꯦꯛꯖꯥꯝꯒꯤ ꯂꯥꯏꯔꯤꯛ ꯄꯥꯖꯒꯗꯕꯗꯣ ꯑꯩ ꯅꯣꯡꯃ ꯌꯦꯠꯄꯤꯔꯦ ꯁꯥꯎꯕ ꯌꯥꯗꯦꯀꯣ ꯑꯩ ꯃꯇꯥꯡ ꯆꯥꯕꯗ ꯅꯪꯒꯤꯁꯨ ꯁꯣꯏꯗꯅꯀꯤ ꯃꯇꯦꯡ ꯄꯥꯡꯒꯦꯕ ꯑꯦꯛꯖꯥꯝꯅ ꯂꯨꯕ꯭ꯔꯣ ꯏꯕꯦꯝꯃ ꯀꯔꯤꯅꯣꯅꯦ ꯁꯤꯁꯨ ꯇꯧꯗ ꯌꯥꯗꯕ ꯊꯕꯛꯅꯤ ꯑꯗꯣ ꯐꯖꯅ ꯐꯝꯃꯣ ꯒ꯭ꯌꯥꯟ ꯇꯥꯅ ꯑꯩ ꯑꯁꯤꯗ ꯂꯩꯔꯨꯒꯦꯀꯣ ꯐꯖꯅ ꯐꯝꯍꯧꯔꯣ ꯍꯣꯏ ꯍꯥꯏꯅꯈꯤꯕ ꯄꯨꯡꯐꯝꯗꯤ ꯁꯣꯏꯗꯦꯅꯦ ꯂꯦꯛꯁꯅꯥ ꯏꯕꯦꯝꯃ ꯑꯣꯟꯊꯣꯛꯅ ꯄꯥꯝꯃꯨꯈ꯭ꯔꯦꯗ ꯃꯩꯔꯥꯕ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯌꯦꯠꯂꯕꯅꯤꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯂꯥꯏꯔꯤꯛꯄꯥꯛꯇ ꯊꯥꯕ ꯇꯥꯕꯅꯤ ꯑꯩꯗꯤ ꯆꯣꯞꯄ ꯌꯥꯕ ꯃꯤꯁꯨ ꯅꯠꯇꯦ ꯅꯪ ꯈꯛꯇ ꯅꯠꯇꯦꯗ ꯑꯩꯅ ꯃꯥꯡꯍꯜꯂꯤꯕ ꯅꯨꯄꯤꯁꯦ ꯅꯪꯒ ꯊꯥꯔꯒ 7ꯅꯤ ꯑꯗꯣ ꯀꯩ ꯎꯄꯥꯏ ꯂꯩ ꯐꯖꯅ ꯍꯥꯏꯕꯗ ꯌꯥꯗ꯭ꯔꯕꯅꯤꯅ ꯇꯧꯕ ꯇꯥꯔꯦꯗꯅ ꯑꯁꯤꯒꯨꯝꯕ ꯑꯄꯪꯕ ꯅꯨꯄꯤꯁꯤꯅꯤꯅꯦ ꯑꯩꯈꯣꯏꯒꯤ ꯂꯥꯡꯗ ꯊꯨꯔꯤꯁꯦ ꯀꯩꯗꯤ ꯎꯄꯥꯏ ꯂꯩ ꯀꯌꯥꯗ ꯄꯪꯉꯤꯅꯣ ꯌꯦꯡꯉꯨꯅꯦꯁꯦ ꯂꯥꯛꯑꯣ ꯍꯥꯏꯌꯦꯅꯕꯨ ꯃꯊꯟꯇꯒ ꯂꯥꯛꯑꯦ ꯋꯥꯅꯤ ꯀꯌꯥ ꯅꯨꯡꯉꯥꯏꯔꯦꯁꯦ ꯂꯦꯛꯁꯅꯥ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯉꯥꯏꯕ ꯑꯩꯒꯤꯁꯦ ꯃꯤꯅꯤꯠ 10ꯃꯨꯛꯇꯤ ꯊꯦꯡꯈ꯭ꯔ ꯃꯥꯅꯦꯀꯣ ꯂꯝꯕꯤꯗ ꯒꯥꯔꯤ ꯊꯧꯍꯟꯕ ꯑꯗꯨꯗ ꯀ꯭ꯌꯨ ꯈꯔ ꯂꯦꯡꯈ꯭ꯔꯦꯅꯦ ꯑꯗꯨꯗꯨꯅꯤ ꯁꯥꯎꯌꯥꯗꯦꯀꯣ ꯀꯩꯁꯨ ꯁꯥꯎꯗꯦꯗ ꯇꯥꯃꯣ ꯑꯩꯁꯨ ꯂꯥꯛꯄ ꯀꯨꯏꯗ꯭ꯔꯤ ꯃꯤꯅꯤꯠ 2ꯒꯨꯝꯕꯗ ꯉꯥꯏꯔꯝꯈꯤꯅꯤ ꯇꯥꯃꯣ ꯐꯝꯃꯣ ꯑꯗꯨꯒ ꯋꯥꯔꯤꯁꯦ ꯐꯖꯅ ꯁꯥꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯗꯣ ꯂꯦꯛꯁꯅꯥ ꯄꯨꯟꯁꯤꯁꯦ ꯈꯔ ꯅꯨꯡꯉꯥꯏꯊꯣꯛꯅ ꯍꯤꯡꯒꯦ ꯇꯧꯕꯅꯤ ꯑꯗꯨ ꯁꯤꯔꯒꯗꯤ ꯅꯨꯡꯉꯥꯏꯕꯗꯣ ꯌꯥꯗꯦ ꯍꯥꯏꯔꯤꯕ ꯁꯤꯔꯒꯗꯤ ꯂꯣꯏꯔꯦꯗꯅ ꯃꯊꯪ ꯃꯄꯣꯛ ꯑꯃ ꯂꯩꯒꯦꯁꯨ ꯈꯪꯗꯦ ꯂꯩꯇꯦꯁꯨ ꯈꯪꯗꯦ ꯑꯩꯅ ꯍꯥꯏꯁꯦ ꯆꯨꯝꯗ꯭ꯔꯣ
ꯅꯨꯡꯉꯥꯏꯅꯤꯅ ꯈꯜꯂꯗꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯄꯣꯛꯁꯦ ꯁꯤꯗ ꯅꯨꯡꯉꯥꯏꯊꯣꯛꯀꯗꯕꯅꯤ ꯑꯩꯅ ꯍꯥꯏꯁꯦ ꯂꯥꯟꯕ꯭ꯔꯥꯅꯦ ꯇꯥꯃꯣ ꯑꯗꯨꯁꯨ ꯍꯥꯏꯕ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯑꯁꯦꯡꯕꯒꯤꯗꯤ ꯃꯤꯑꯣꯏꯕꯅ ꯍꯤꯡꯅꯔꯤꯕꯁꯦ ꯅꯨꯡꯉꯥꯏꯕ ꯈꯛꯀꯤꯗꯤ ꯅꯠꯇꯦ ꯇꯥꯃꯣ ꯍꯤꯡꯂꯤꯉꯩꯗ ꯑꯐꯕ ꯂꯝꯕꯤꯗ ꯃꯤꯡꯆꯠ ꯊꯝꯃꯝꯕꯗꯨꯅꯦ ꯍꯤꯡꯕꯒꯤ ꯀꯥꯟꯅꯕꯗꯤ ꯌꯦꯡꯉꯨꯅꯦ ꯃꯇꯝ ꯑꯃꯗ ꯍꯤꯖꯝ ꯏꯔꯥꯕꯣꯅ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯂꯝꯕꯗꯨꯅ ꯉꯁꯤꯗꯤ ꯃꯍꯥꯛ ꯁꯤꯈ꯭ꯔꯕꯁꯨ ꯃꯍꯥꯛꯀꯤ ꯃꯤꯡꯆꯠꯇꯤ ꯍꯤꯡꯗꯨꯅ ꯑꯗꯨꯝ ꯂꯩꯍꯧꯔꯤ ꯍꯥꯏꯔꯤꯕ ꯃꯍꯥꯛꯅ ꯍꯤꯡꯂꯤꯉꯩꯗ ꯑꯐꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯑꯃ ꯇꯧꯔꯝꯕꯗꯨꯅꯅꯦ ꯃꯍꯥꯛꯀꯤ ꯃꯒꯨꯟ ꯉꯁꯤ ꯐꯥꯎꯕꯗ ꯁꯤꯡꯊꯥꯅꯔꯤꯕ ꯃꯌꯥꯝꯅ ꯁꯛ ꯁꯣꯟꯅꯔꯤꯕꯁꯦ ꯑꯗꯨꯕꯨ ꯇꯥꯃꯣ ꯃꯁꯥꯒꯤ ꯈꯛ ꯈꯟꯕ ꯅꯨꯡꯉꯥꯏꯕ ꯈꯛꯇꯪ ꯄꯥꯝꯕ ꯃꯤꯒꯤꯗꯤ ꯁꯤꯈ꯭ꯔꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯀꯅꯥꯅꯁꯨ ꯑꯐꯕꯔꯣꯝꯗꯗꯤ ꯉꯥꯡꯅꯕꯤꯔꯣꯏ ꯃꯍꯥꯛꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯑꯣꯛꯇꯕ ꯊꯕꯛ ꯇꯧꯔꯨꯕ ꯍꯨꯔꯥꯜꯂꯨꯕ ꯅꯨꯡꯉꯥꯏꯕ ꯄꯥꯝꯕꯒꯤ ꯃꯤꯉꯣꯟꯗꯒꯤ ꯁꯦꯜ ꯂꯧꯔꯨꯕ ꯅꯨꯡꯉꯥꯏꯊꯣꯛꯈ꯭ꯔꯕ ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯤꯈ꯭ꯔꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯉꯥꯡꯅꯕꯤꯗꯣꯏꯁꯦ ꯑꯁ ꯍꯨꯔꯥꯟꯕꯗꯨꯕꯨ ꯁꯤꯈꯤꯕꯅ ꯐꯩ ꯑꯣꯛꯇꯕꯗꯨꯕꯨ ꯑꯁ ꯄꯩꯁꯥꯗ ꯆꯣꯞꯄꯗꯨꯕꯨ ꯅꯨꯄꯤꯗ ꯆꯣꯞꯄꯗꯨꯕꯨ ꯁꯨꯃꯥꯏꯅ ꯉꯥꯡꯅꯕꯤꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯇꯥꯃꯣ ꯁꯤꯒꯨꯝꯕ ꯉꯥꯡꯅꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯐꯖꯕ ꯃꯤꯡꯆꯠ ꯊꯝꯃꯝꯕꯅ ꯐꯠꯇ꯭ꯔꯣ ꯂꯤꯁꯅꯥ ꯅꯪꯗꯤ ꯌꯥꯝ ꯈꯪꯉꯤꯅ ꯍꯤꯡꯂꯤꯉꯩꯗ ꯉꯥꯡꯅꯗ꯭ꯔꯗꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯁꯤꯈ꯭ꯔꯗꯤ ꯃꯤꯗꯨꯅꯁꯨ ꯎꯒꯗꯕ ꯅꯠꯇ꯭ꯔꯦ ꯁꯤꯈ꯭ꯔꯕꯅꯤ나 ꯀꯩ ꯀꯥꯏꯒꯦ ꯑꯗꯨꯕꯨ ꯉꯥꯡꯅꯅꯤꯡꯒꯩ ꯉꯥꯡꯅꯁꯅꯨ ꯑꯩꯒꯤ ꯋꯥꯗꯤ ꯍꯤꯡꯉꯤꯉꯩꯗ ꯅꯨꯡꯉꯥꯏꯊꯣꯛꯄ ꯁꯤ ꯃꯉꯥꯏꯔꯦ ꯂꯤꯁꯅꯥ ꯑꯗꯣ ꯅꯪ ꯀꯩꯅꯣꯝ ꯍꯥꯏꯒꯦꯅꯦ ꯑꯩ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯅꯨꯄꯥ ꯑꯝꯇ ꯂꯩꯇ꯭ꯔꯕꯣ ꯍꯥ ꯀꯩꯅꯣ ꯇꯥꯃꯣꯅ ꯍꯥꯏꯕꯤꯔꯤꯗꯨꯕꯣ ꯑꯩꯒꯤꯗꯤ ꯇꯥꯃꯣꯁꯦ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕꯅꯤ ꯑꯗꯨꯒ ꯑꯔꯣꯏꯕꯁꯨ ꯑꯣꯏꯒꯅꯤ ꯇꯥꯃꯣ ꯃꯩꯔꯥꯕ ꯑꯩꯅ ꯂꯦꯞꯄꯤꯕ ꯋꯥꯈꯜꯁꯦ ꯀꯅꯥꯅꯁꯨ ꯍꯣꯡꯍꯟꯕꯗꯤ ꯉꯝꯃꯔꯣꯏ ꯐꯅ ꯂꯥꯏ ꯂꯥꯛꯇꯨꯅꯁꯨ ꯑꯩꯒꯤ ꯋꯥꯈꯜ ꯍꯣꯡꯍꯟꯕꯗꯤ ꯃꯇꯤꯛ ꯅꯠꯇꯦ ꯑꯔꯣꯏꯕꯁꯨ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯂꯤꯁꯅꯥ ꯅꯪꯒꯤ ꯋꯥꯍꯩꯗꯣ ꯇꯥꯕꯗ ꯊꯃꯣꯏꯒꯥꯁꯦ ꯄꯦꯜꯂꯦꯍꯦ ꯐꯖꯅ ꯍꯥꯏꯕꯗꯤ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯗꯨꯗꯤ ꯅꯪ ꯉꯁꯤ ꯑꯔꯣꯏꯕ ꯑꯣꯏꯍꯟꯕ ꯇꯥꯔꯦꯗꯅ ꯂꯛꯈꯧꯔꯤꯗꯨꯗ ꯂꯪꯁꯤꯗ ꯆꯤꯡꯉꯒ ꯍꯥꯠꯀꯦ ꯑꯩꯌꯣꯏꯃ ꯇꯥꯃꯣ ꯀꯩꯅꯣ ꯊꯥꯗꯣꯛꯑꯣ ꯇꯥꯃꯣ ꯑꯌꯣ ꯁꯔ ꯂꯩꯁꯅꯥꯁꯦ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ ꯈꯔ ꯊꯨꯅ ꯑꯝꯇ ꯆꯪꯕꯤꯌꯣ ꯑꯩ ꯇꯧꯒꯦ ꯑꯁꯤꯒꯨꯝꯕ ꯃꯤꯁꯤꯅꯤꯅꯦ ꯑꯩꯅ ꯅꯍꯥꯟ ꯃꯈꯩ ꯊꯤꯔꯤꯁꯦ ꯑꯦꯛ ꯑꯃ ꯄꯥꯟꯁꯤꯜꯂꯒ ꯃꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯖꯦꯜꯗ ꯇꯣꯡ ꯅꯝꯖꯟꯒꯦ ꯌꯦꯡꯉꯨ ꯁꯔ ꯈꯤꯇꯪ ꯊꯨꯕꯤꯌꯣ ꯏꯃꯥꯟꯅꯕꯤꯁꯦ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯄꯅ ꯑꯍꯥꯟꯕ ꯇꯥꯔꯦꯕ ꯏꯕꯨꯡꯉꯣ ꯎꯅꯣꯕꯣꯂꯥ ꯅꯨꯄꯤ ꯃꯆꯥꯗꯣ ꯌꯥꯝ ꯊꯨꯅ ꯊꯥꯗꯣꯛꯀꯣ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯒꯤ ꯅꯣꯡꯃꯩꯁꯤꯅ ꯐꯥꯎꯔꯦꯡ ꯂꯦꯡꯉꯛꯇꯣꯔꯦꯅꯦ ꯊꯕꯥꯛꯇ ꯊꯥꯗꯣꯛꯀꯣ ꯅꯨꯄꯤꯗꯣ ꯑꯝꯇ 이베마 능 허글로 누빠 아세야 마린 주문게 아시다나 마나빌레도 허글로 까롬다기노 뭐 페이절라 이시나 온톡ꯄꯅꯤꯍꯦ sir ꯑꯩ ꯄꯩꯁꯥꯗꯣ ꯃꯇꯤꯛ ꯆꯥꯅ ꯄꯤꯒꯦ ꯑꯁꯤ ꯅꯨꯄꯤ ꯃꯆꯥ ꯆꯦꯟꯈ꯭ꯔꯤꯁꯦ ꯑꯝꯇ ꯐꯥꯕꯤꯌꯨꯕ sir ꯑꯁꯤꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯇꯤꯡꯈꯪ ꯑꯣꯏ ꯂꯩꯔꯦ sir ꯇꯤꯡꯈꯪꯁꯦ ꯁꯠꯇꯣꯛꯇ꯭ꯔꯕꯗꯤ ꯌꯥꯝꯅ ꯐꯔꯛ ꯇꯥꯔꯛꯀꯗꯣꯔꯦ ꯑꯗꯨꯅꯅꯦ ꯁꯥꯔꯒꯤ ꯑꯋꯥꯃꯟ ꯃꯇꯤꯛ ꯆꯥꯅ ꯄꯤꯖꯒꯦꯗ ꯌꯥꯔꯒꯗꯤ ꯁꯥꯔꯅ ꯈꯤꯇꯪ ꯊꯨꯅ ꯑꯝꯇ ꯐꯥꯕꯤꯌꯨꯕ ꯍꯣꯏ ꯇꯤꯡꯈꯪꯗꯤ ꯄꯥꯏꯁꯅꯥꯒꯅꯣ ꯄꯥꯏꯕ ꯁꯅꯥꯔꯗꯤ ꯃꯁꯥꯅ ꯌꯨꯕ ꯇꯥꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯅꯪꯗꯤꯅꯦ HIV ꯃꯍꯤꯛꯇꯒꯤꯁꯨ ꯍꯦꯟꯅ ꯁꯥꯊꯤꯕ ꯃꯤꯁꯛꯅꯦ ꯅꯪꯒꯤꯗꯣ ꯎꯁꯤꯠꯇ꯭ꯔꯤꯔꯣ ꯎꯁꯤꯠꯇ꯭ꯔꯤꯔꯕ ꯅꯪꯒꯤꯗꯣ ꯑꯩꯁꯤꯕꯨ ꯄꯩꯁꯥꯅꯒ ꯂꯩꯕ ꯌꯥꯕ ꯄꯨꯂꯤꯁ ꯑꯣꯏꯅꯒ ꯎꯔꯨꯔꯕꯣ ꯏꯕꯨꯡꯉꯣ ꯍꯣꯏ ꯃꯤ ꯎꯁꯤꯠꯇꯕ ꯇꯧꯅꯨꯅꯦ ꯅꯃꯥꯏꯗꯨꯗ ꯅꯝꯕꯔ 7ꯒꯤ ꯕꯨꯠꯁꯤꯅ ꯀꯥꯎꯁꯜꯍꯧꯔꯣ ꯍꯧꯖꯤꯛ ꯑꯩꯒꯤ ꯕꯨꯠꯁꯤꯅ ꯑꯃꯨꯛꯇꯪ ꯀꯥꯎꯕꯗꯅꯦ ꯊꯤꯕꯁꯨ ꯐꯪꯉꯣꯏ ꯍꯣꯏ ꯂꯥꯛꯑꯣ ꯀꯥꯟꯅꯗꯦ ꯂꯥꯛꯑꯣ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯀꯔꯤꯅꯣꯅꯦ ꯍꯥꯏꯁꯤꯕꯨ ꯁꯥꯔ ꯑꯩꯕꯨ ꯐꯥꯕꯤꯒꯦ ꯍꯥꯏꯔꯣ ꯀꯔꯤ ꯃꯔꯝꯒꯤ ꯑꯩꯗꯤ ꯐꯥꯗꯣꯏꯕ ꯍꯣꯏ ꯅꯪꯒꯤ ꯍꯤꯁꯇ꯭ꯔꯤ ꯂꯣꯏ ꯊꯤꯒꯠꯂꯒꯅꯦ ꯑꯩꯅ ꯂꯥꯛꯏꯁꯦ ꯂꯥꯎ ꯋꯥ ꯌꯥꯝ ꯉꯥꯡꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯅꯣꯡꯃꯩ ꯃꯔꯨꯁꯦ ꯃꯊꯧ ꯇꯧꯔꯛꯀꯅꯤ ꯌꯥꯝ ꯊꯨꯅ ꯂꯥꯎ ꯑꯩꯅ ꯐꯖꯅ ꯍꯥꯏꯔꯤꯉꯩꯁꯤꯗ ꯍꯧꯒꯠꯂꯣ ꯑꯁ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯂꯩꯁꯅꯥ ꯁꯦꯂꯤ ꯉꯁꯤ ꯅꯪꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤꯕꯁꯦ ꯀꯔꯤꯒꯨꯝꯕ ꯄꯥꯡꯕꯤꯔꯝꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯂꯣꯏꯔꯝꯃꯗꯕꯅꯦ ꯁꯦꯂꯤ
ꯑꯩꯒꯤ ꯃꯔꯨꯞ ꯑꯃ ꯑꯣꯏꯅ ꯅꯪꯅ ꯑꯩ ꯄꯥꯡꯕꯤꯔꯤꯕ ꯏꯇꯦꯡ ꯃꯌꯥꯝꯁꯦ ꯑꯩ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯂꯦ ꯁꯦꯂꯤ ꯅꯪ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯂꯣꯏꯔꯝꯃꯗꯕꯅꯤ ꯑꯋꯥꯕ ꯇꯥꯔꯛꯂꯕ ꯃꯇꯝꯗ ꯃꯇꯦꯡ ꯄꯥꯡꯂꯤꯕ ꯃꯔꯨꯞꯇꯣ ꯄꯨꯟꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞꯅꯦ ꯍꯥꯏꯅꯩ ꯁꯦꯂꯤ ꯅꯪꯗꯤ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞꯅꯦ ꯄꯨꯟꯁꯤ ꯆꯨꯞꯄ ꯏꯕꯥꯅꯤ ꯀꯥꯏꯅꯒꯨꯝꯁꯤꯀꯣ ꯂꯩꯁꯅꯥ ꯁꯤꯗꯤ ꯃꯔꯨꯞ ꯑꯃꯅ ꯃꯔꯨꯞ ꯑꯃꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯏꯊꯧꯗꯣ ꯑꯗꯨꯅꯤ ꯑꯩꯅ ꯇꯧꯔꯤꯁꯦ ꯊꯥꯏꯅ ꯅꯪꯅꯁꯨ ꯑꯩꯒꯤ ꯊꯋꯥꯏ ꯀꯟꯈ꯭ꯔꯤꯗꯨꯗꯤ ꯑꯩꯅ ꯏꯔꯥꯛꯅꯔꯒ ꯂꯩꯕꯗ ꯅꯪꯅ ꯄꯨꯈ꯭ꯔꯤꯗ ꯀꯨꯝꯊꯔꯒ ꯑꯩꯒꯤ ꯈꯨꯠ ꯄꯥꯏꯔꯒ ꯆꯤꯡꯈꯠꯄꯤꯗꯨꯗꯤ ꯑꯗꯣ ꯂꯩꯁꯅꯥ ꯅꯪ ꯀꯩꯝꯇ ꯈꯟꯖꯟꯒꯅꯣ ꯑꯁꯤꯒꯤ ꯅꯨꯄꯥꯁꯤꯒ ꯇꯣꯛꯅꯔꯤꯁꯦ ꯌꯥꯝ ꯐꯔꯕꯅꯦ ꯑꯁꯨꯛ ꯌꯥꯝ ꯐꯠꯇꯕ ꯅꯨꯄꯥꯁꯤꯕꯨ ꯁꯦꯂꯤ ꯑꯩꯁꯦ ꯏꯁꯣꯔꯅꯗꯤ ꯆꯥꯜꯂꯕꯅꯤ ꯑꯁꯤꯒꯨꯝꯕ ꯃꯤ ꯍꯥꯠꯄ ꯉꯝꯒꯗꯕ ꯅꯨꯄꯥꯁꯤꯗ ꯑꯩꯅ ꯅꯝꯗꯅ ꯌꯨꯝ ꯄꯥꯟꯁꯤꯜꯂꯨꯔꯒ ꯀꯩꯗꯧꯔꯨꯅꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯃꯥꯒꯤ ꯃꯈꯨꯠꯇ ꯑꯩ ꯁꯣꯏꯗꯅꯒꯤ ꯁꯤꯒꯅꯤ ꯑꯗꯨꯏ ꯁꯔꯨꯛꯄꯨꯗꯤ ꯏꯁꯣꯔꯅ ꯂꯥꯊꯣꯛꯍꯜꯂꯤꯁꯦ ꯑꯩ ꯄꯦꯟꯊꯣꯛꯂꯒꯦ ꯑꯩꯒꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛ ꯏꯁꯣꯔꯅ ꯇꯧꯔꯛꯄꯅꯤ ꯍꯥꯏꯅ ꯑꯩ ꯈꯜꯂꯒꯦ ꯌꯥꯝꯅꯁꯨ ꯐꯔꯦ ꯃꯤ ꯍꯥꯠꯄ ꯉꯝꯒꯗꯕ ꯅꯨꯄꯥꯁꯤꯒ ꯑꯩꯒ ꯂꯥꯞꯅꯍꯜꯂꯤꯕꯁꯦ ꯌꯥꯝ ꯐꯔꯦ ꯁꯦꯂꯤ ꯁꯦꯂꯤ ꯍꯧꯖꯤꯛꯇꯤ ꯑꯩ ꯒ꯭ꯌꯥꯟ ꯂꯣꯏꯅ ꯇꯥꯔꯦ ꯑꯩꯅ ꯄꯪꯉꯨꯕꯗꯒꯤ ꯊꯣꯛꯂꯤꯕ ꯉꯥꯛꯇꯅꯤ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯗꯅ ꯊꯃꯣꯏ ꯊꯣꯛꯎꯕꯗꯒꯤ ꯊꯣꯛꯂꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯑꯩ ꯇꯨꯡꯒꯤ ꯃꯤꯔꯣꯜꯁꯤꯡꯗꯗꯤ ꯊꯣꯛꯍꯟꯅꯤꯡꯗꯦ ꯑꯩꯅ ꯃꯈꯣꯏꯁꯤꯡꯗ ꯂꯣꯏꯅꯃꯛ ꯍꯥꯏꯒꯅꯤ ꯈꯪꯅꯕ ꯁꯤꯡꯅꯕ ꯑꯁꯨꯝꯅ ꯇꯧꯒꯅꯨ ꯈꯣꯠꯀꯅꯨ ꯐꯠꯇꯦ ꯍꯥꯏꯗꯅ ꯑꯩ ꯃꯈꯣꯏꯗ ꯋꯥꯔꯤ ꯂꯣꯏꯅꯃꯛ ꯁꯥꯒꯅꯤ ꯂꯩꯁꯅꯥ ꯅꯪꯅ ꯍꯥꯏꯔꯤꯁꯤꯡꯗꯣ ꯌꯥꯝꯅ ꯆꯨꯝꯃꯦ ꯍꯧꯖꯤꯛꯀꯥꯟ ꯑꯉꯥꯡꯁꯤꯡꯁꯦ ꯒ꯭ꯌꯥꯟ ꯑꯃꯠꯇ ꯇꯥꯗꯦ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯑꯩꯈꯣꯏꯅꯁꯨ ꯍꯥꯏꯁꯦ ꯑꯗꯣ ꯅꯪꯅꯁꯨ ꯒ꯭ꯌꯥꯟꯗꯣ ꯈꯔ ꯇꯥꯔꯝꯃꯗꯤ ꯐꯗꯧꯅꯤꯅꯦ ꯋꯥꯔꯤꯗꯣ ꯑꯩꯈꯣꯏꯗꯒ ꯍꯥꯏꯗꯅ ꯈꯣꯠꯇꯅ ꯅꯨꯄꯥꯁꯦ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯗꯣꯛꯅꯕ ꯍꯥꯏꯕ ꯑꯣꯏꯔꯗꯤ ꯐꯕ ꯂꯣꯟꯅ ꯊꯨꯞꯅ ꯇꯧꯔꯤꯉꯩꯗ ꯀꯔꯤ ꯑꯣꯏꯔꯤꯁꯦ ꯑꯗꯣ ꯌꯥꯝ ꯈꯟꯖꯤꯜꯂꯨꯔꯅꯨ ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦꯗꯅ ꯍꯩꯃꯥ ꯀꯥꯎꯋꯦ ꯍꯌꯦꯡ ꯑꯦꯛꯖꯥꯝꯅꯦ ꯍꯥꯏꯕ ꯏꯪꯂꯤꯁ ꯊꯣꯛꯄꯅꯦ ꯑꯁ ꯑꯩ ꯑꯃꯠꯇ ꯄꯥꯗꯦ ꯀꯣꯂꯦꯖꯁꯨ ꯀꯥꯗꯦ ꯈꯪꯗꯦ ꯑꯩꯗꯤ ꯍꯌꯦꯡ ꯅꯪꯉꯣꯟꯗ ꯂꯣꯏ ꯁꯤꯜꯂꯅꯤ ꯅꯣꯠ ꯇꯧꯕꯁꯨ ꯍꯩꯇꯦ ꯅꯪꯅ ꯑꯣꯏꯅ ꯇꯧꯔꯣ ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯂꯣꯏ ꯁꯤꯜꯂꯅꯤꯀꯣ ꯂꯩꯁꯅꯥ ꯑꯩ ꯈꯪꯗꯦ ꯑꯗꯨ ꯑꯗꯥ ꯑꯩ ꯀꯔꯤꯝ ꯈꯪꯗꯦ ꯍꯌꯦꯡꯗꯤ ꯅꯪꯉꯣꯟꯗꯩꯅꯦ ꯑꯩꯅ ꯐꯨꯜꯅꯦ ꯁꯤꯟꯗꯣꯏꯁꯦ ꯑꯗꯣ ꯂꯥꯛꯑꯣ ꯅꯣꯠ ꯑꯣꯏꯅ ꯁꯦꯝꯃꯨꯔꯁꯦꯕ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯃꯇꯝꯒ ꯂꯩꯇꯦ ꯅꯣꯠꯇꯣ ꯑꯩ ꯇꯧꯔꯒꯦ ꯍꯥꯏꯕꯗꯤ ꯑꯩ ꯁꯦꯝꯃꯛꯑꯒꯦꯕ ꯑꯗꯨꯒ ꯇꯧꯕꯅ ꯅꯪꯅ ꯇꯧꯔꯣ ꯁꯤꯟꯕꯅ ꯑꯩꯅ ꯁꯤꯟꯒꯦꯕ ꯌꯥꯏꯀꯣ ꯂꯥꯛꯑꯣ ꯀꯥꯟꯅꯗꯦ ꯅꯣꯠ ꯁꯦꯝꯃꯨꯁꯤ ꯂꯥꯛꯑꯣ ꯁꯦꯂꯤ ꯏꯕꯦꯝꯃ ꯉꯥꯏꯍꯥꯛꯇ ꯁꯦꯠ ꯑꯣꯏꯒꯦ ꯇꯧꯕꯁꯤꯗ ꯅꯪꯅ ꯍꯦꯛ ꯑꯣꯏꯍꯟꯗꯦ ꯅꯝꯗꯅ ꯐꯔꯦꯅꯦ ꯅꯣꯠꯇꯣ ꯁꯦꯝꯃꯨꯔꯁꯦ ꯑꯗꯨꯒ ꯍꯣꯔꯦꯟ ꯋꯥꯔꯀꯥꯟꯗꯅꯦ ꯆꯤꯀꯟ ꯆꯥꯁꯦꯕ ꯀꯣ ꯍꯣꯏ ꯌꯦꯟꯗꯣ ꯅꯪꯅ ꯀꯣꯡꯒꯗꯕꯅꯤꯀꯣ ꯅꯨꯄꯥ ꯐꯠꯇꯕ ꯑꯃ ꯈꯥꯏꯗꯣꯛꯈꯤꯕꯒꯤ ꯑꯗꯨꯁꯨ ꯃꯍꯤ ꯌꯥꯎꯍꯟꯗꯕꯤꯗ ꯄ꯭ꯔꯤꯛ 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 ꯁꯧꯍꯜꯂꯒ ꯀꯣ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯃꯍꯤ ꯌꯥꯎꯍꯟꯗꯕꯤ ꯄ꯭ꯔꯤꯛ 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 ꯁꯧꯕꯤ ꯂꯩꯁꯅꯥꯁꯦ ꯌꯥꯝꯅꯗꯤ ꯅꯨꯡꯉꯥꯏꯇꯦ ꯃꯊꯃꯣꯏꯗ ꯀꯞꯄꯝꯒꯅꯤ ꯑꯩꯅ ꯐꯥꯒꯤ ꯀꯌꯥ ꯇꯧꯕꯅꯤ ꯃꯥꯕꯨ ꯅꯣꯛꯅꯕꯅꯤ ꯍꯥꯏꯗꯅ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯕꯁꯨ ꯑꯋꯥꯕ ꯋꯥꯈꯜ ꯀꯥꯎꯅꯕꯅꯤ ꯍꯥꯏꯗꯅ ꯐꯥꯒꯤ ꯀꯌా ꯇꯧꯕꯅꯤ ꯂꯩꯁꯅꯥ ꯅꯪꯁꯦ ꯄꯪꯃꯟꯈ꯭ꯔꯦꯗꯀꯣ ꯑꯗꯨꯕꯨ ꯇꯨꯡꯒꯤ ꯃꯤꯔꯣꯜꯁꯤꯡꯗꯗꯤ ꯊꯣꯛꯇꯕꯁꯨ ꯑꯣꯏꯁꯅꯨ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯦ ꯈꯨꯗꯣꯡꯆꯥꯕ ꯂꯧꯒꯗꯕꯒꯤ ꯐꯠꯇꯕ ꯅꯨꯄꯥ ꯀꯌꯥꯅ ꯉꯥꯏꯔꯤ ꯍꯥꯏꯕꯁꯦ ꯃꯈꯣꯏꯗꯤ ꯈꯪꯗꯦ